Manipur Police के anti-drone gun tara Leinaba process Toukhre. CHING area singda drone hunting team deploy Touragani HAIRI. Press na fangba thazaba yaba pau gilikun amana hai. Kuki militant singna Imphal West District ke Kautrukta tha asagi amada drone attack chathabadagi nupi ama lekhidaba amadi asok apan kaya yaukiba thawdok adugi matungda makha taba drone attack sing chathaba ngamdanaba Manipur Police ke anti-drone gun tara Leinaba process Toukhre. Masigi mathakta CHING awangwa mafam singda drone hunting team sing deploy taunaba tharang tawre. Manipur Police ki anauba khongthang ase kuki militant singi attack thingnaba 7.62 mm MMJ MK2A1 rifle kun amasong Casper bulletproof gari kun leikraba matungtani hairi. Pau asida makatana hai Imphal West District ke manung chanba Kautrukta kuki militant singna drone attack chathaduna misi bina nakan kraba matungda kuki militant singna chatharakhiba drone threat ado Taragabanga suba Assam Rifles na neutralize Toukhre. Assam Rifles ki maikai digi war zone area singda kilometer nipan cover tawbangamba anti-drone jammer ahom install Toukhre. CRPF ki oinasu anti-drone jammer sing install tawnaba yamna kanna tharang tawre. Maraksida Assam Rifles ke mahut sinnaba lakiba CRPF ki company sing aduna anti-drone gun sing loina rakhibade. Masigi mathakta Manipur Police ki maikai drone prone area singda security ki mapangal kankat hannaba henba anti-drone gun sing ase Leinaba State Home Department ta khangalakibane. Manipur Police ki anauba anti-drone system asina State Defense ki mapangal hena kalhalagane. System asida yeknabagi drone sing detect tawbangamba sensor yawbaga loinana drone sing adu kapthaba natraga mafam adu da changlaktanabagi sakti singsu yawre. Masigi mathakta drone threat sing ase thengnanaba special team sing su train Touragani haina pau asina makatari.